Moreh the Pera Commando Amadi, Central Force ki personnel sing thajinkhre. Manipur ki border town Moreh da ngarang kuki khulai bising na Myanmar gi lalobu singa pundun State Force ki mathakta landa sinduna State Force ki personnel ani hat ki ba amadi taruk na asok pan nangan ki ba thongdok thokraba matungda center lenga ki poktak matung ina Moreh the Pera Commando amadi Central Force ki personnel sing thajinkhre hairi. Northeast Life ki report amagi matung ina Moreh da thokdiba thongdok asigi matangda Manipur ki Chief Minister N Birena Union Home Minister Amit Shah amadi Defense Minister Rajnath ka kubna wari sanarba matungda Moreh da henba forcing thajin kibani haina report tawri. Pausin hai Chief Minister na ngarang Moreh gi thokdok adugi matangda Union Home Minister da chap chaba report ama thamkhraba matungda Union Home Minister na Defense Minister ga pau faunaraga pirep asi lawkhibani hairi. Center lengak na lauruk liba khongthang asigi saruk ama oina ngarang dagi ngasi fawbada Moreh the Pera Commando amadi VSF ki personnel sing changhan khibani. Hariba security force sing adu Moreh da thungkibaga loinena mathau pangthok pasu haukhre hairi.